pau NPP Luchingba Conrad K Sangmana Katrugao Esigi Mirep Sek Nurul Hassan gi bot konkret NPP na pangthokani hairiba thabak thoram khudingmak sumsoi soidana thabakta onthokani hairi amadi Manipur Assembly election ga mari lainana ECI gi instruction gi makhada More da laiba custom preventive force na More lambida mapan laiba ki Wachai sing putok pusin tauba ngasidagi athimba thangkre. Kramjari. Hausi pau samdok na pizari. Katrugao SCG NPP gi Mirep Sek Nurul Hassan gi flag hosting kam public meeting ama ngasi Katrugao da laiba candidate asigi yumda pangthokre. Ngasigi thoram aduda NPP gi National President Conrad K Sangma Wangkai SCG NPP gi Mirep Yungkham Irabot Ugya School SCG NPP gi Mirep Huidrom Bikamjit amadi Deputy Chief Minister Y Joy Kumar Sarugya K Thoram aduga mari lainana Conrad K Sangmana haike Kendra asida NPP gi Mirep Oriba Sheikh Nurul Hassan gi Mikhal asida margin wangna fanghan biduna mai pakhan birau ngasi mahaki yaifa thaunigi damak firal chingkhatpada tiliba miyam asina mahak mai pakani haibasi takle NPP na ngasi lecture ba asimak North East miyam gi damak ni Manipur gi laingak lona NPP gi achouba thodang lawdaba yade NPP gi mai pak taba yade haiduna Manipur gi ching amasung tamgi mafam singda NPP Mirep singi meeting kayada mahak masamak chatuna saruk yari hayaduna Conrad na NPP na pangthokani hairiba thabak thoram khudingmak sungsoi soiduna thabak ta onthokna ba honagani NPP gi candidate singbu mai pakhan birau haike to compare, but what I think he's reacting to is the difficulties we faced in the coalition during the last 5 years, and we have made that clear that coalition is a system where you need to build trust. Coalition requires you to carry people along. Coalition requires you to consult everybody and the partners who are with you. So we felt that in the last 5 years, there were a lot of situations and challenges we faced which were very difficult for us. Even then, we stuck with the coalition. So that is how we are, and our commitment remained that time also. But it's a known fact that there were challenges, and I have cleared the challenges. And I hope that in the future, this with the party becoming stronger, we'll be in a better position. And that's all I mentioned earlier. So I don't want to be here comparing about the governance of Meghalaya and Manipur. This is not the appropriate time. Ngasigi firal chingkhatpagi thoram aduga mari lainana Sheikh Nurul Hassan na hai Katrugao SCda awan ba chawkhatpa amagidamak Mirep oijage haina thoklakpani NPP na Manipur gi laingak asi sembada achouba thodang lawduna mangda taduna lairiba lamdam asigi isu kaya asi pukhatuna santi laiba development ta mangjol thaba lamdam ama oihannabagidamak thokcharakpani miyamna thazaba thambiu adu Thazaba adu manghandana mahakpu Katrugao Kendra gi mai paklaba candidate ama haibadu oihanbiu haina Nurul Hassan na phongtokhe Tangkak ani thongna pangthokadawriba 32 suba general election ga mari lainana Election Commission of India ECI gi instruction gi makhada ngasi Moreda laiba custom preventive force na More lambida mapan laibak singi pochai puthok posen tauba ngasidagi athingba thamkre Infal More lambi ki kondong lairembe khubam manakta laiba More police checkpost ta chathakiba drive ta More custom preventive force ki SP MS sahana luchingduna More police personnel sing yauna More rom dagi Infal tamna thoklakpa tongan ba gari sing da chana thakna ba potlam sing yauna foreign goods sing yaw bara haina check chathaba haukre Hiramasi matang da custom preventive force More gi SP MS sahana paumi sing da haiki madudi lakadoriba Manipur State Assembly election asida Election Commission of India gi mityang makhada yumthang nariba laibak sing dagi foreign goods sing More gi ngamkhai dagi pusilaktuna Infal lomda puthokiba Infal dagi More rom da pochai pusilaktuna atopa laibak sing da puthok posen tawbada athingba thamle custom amadi More police na lokhatliba khongthang asida gari driver sing amadi lalon itik tawriba singna cooperation PBU haina mahangna phongdokhe ngasi pangthok cheriba akogi activities Election Commission of India gi instruction gi makhada lakadaruba
Taranithoi suba State Assembly gi tangkak ani thongna February ki tarik 9 amadi March ki tarik 5 da pangthok kadoriba election asiga mari loinana sising tharang lokajabani akoina lokajariba khongthang asida atopa neighboring country singdagi mori gi forest fencing phawraga Imphal lomda puthokpa amadi Imphal lomdagi mori phawraga atopa khatta puthokpa pasingbu akoina strict vision thamjabani akoina lokajariba khongthang asida gari gi driver sing trade body sing matam khara wamina rabasu akoida cooperation biwinaba mori custom amadi mori gi police ki team singna lokachariba khongthang asida cooperation biwinaba su mayamda ina nolungna wafam thamjari Taranithoi suba Manipur Legislative Assembly Mikhal Puirak Traba Matam Asida Andro SCG NPP gi mirep Laurembam Sanjoy Masa yauna miyoi kaya laktuna haukiba tang 19 gi ahing nongyaida Yaripok Yambemda Laiba Syam Kumar gi workers singi yum tararom thugai kiba amadi gari taranithoi akai atoi thok nanghan kiba amadi nupi angang tumlingai da changlaptuna nongmai kapsilamba amasung sanalupa kaya pukibagi thong adubu yaningda bafongdoktuna ngarang Andro Kendra gi mafam kaya da Kendra sigi miyamna wakat khongchat ama chatkre khongchat asiga mari lainana election Central Committee BJP Andro Mandal gi President W Sanato na lakadoriba Taranithoi suba Manipur Assembly Mikhalda BJP ki candidate oiriba TH Syam Kumar gi volunteer singna tang 19 gi numidang pung 13 makhai taba adwaida kem gi awat apa yengba chatpa matamda ikhang khanghauduna TH Syam Kumar gi rival oiriba NPP gi mirep Laurembam Sanjoy gi workers singna mi sibi aba khulai paiduna attack tawrakhe Andro Kendra gi polling number 32 amadi 33 Yambemda BJP Andro Mandal gi worker amadi Vice President oiriba Maihobam Manibabu gi yumda su changduna tamthiba thawong chathakiba adu rally asina yaningde haiba fongdokli haike mahangna makha taraduna thawong asigi matangda Election Commission of India da wakachagani amasung asigumba thawong asi Andro Kendra gi miyamna tungda amuk hana thokhanba pamde haina su haike Manipuri selesai singa jam samjaba yang demokratik oiba tara kali joy sibo Manipur Bidha Sabha gi Shri Laurembam Sanjoy gi BJP ki candidate asigi jadi ba asida thang thong jang rang da kutara patho bakhaida haiba akoi rival oiba misak asina akota khulai batik jam paiba mi sibya ba sok paiba adu amsu ame emotion parga haiba parja singi thang thong da akoi ejot ro tamda haiba parja singi thamoi da phawa amadi masigi irunena adu kedagi polling number 32 36 Yambemda akoi BJP Andro Mandal gi pakawriba aduga BJP Andro Mandal gi 5% riba Shri Maihobam Babu yumda haiba Sanjoy asina magi yoi singa sina akota mi siraba ame emotion paida magi machimna thongne be kanal kaida habatupa amri phuba saibagi thabakase masigi akoi relay gi khongchat asina akoi tai adu kedagi prajagi famda Manipur kedagi prajagi famda Bharatiya Janata gi famda tasing akoina adu kendra Tarakari Thoi Suba Manipur Bidha Sabha gi yang clear phayar gi vote asigi campaign chani matamda asigum laba osi adu kedagi prajagi Lakadoriba Taranithoi suba Assembly election gidamak Sip Sena Manipur State Unit ki election manifesto Englishing anikunithoi ngasi Babu Parada Laiba Party Office ta National Secretary MP Raju Sabha Anil Desai State President M Tombi National Amadi State ki leader kaya yaun phongkre Thoram aduga Maria Lainana Sip Sena Manipur State Unit ki President M Tombi na hai hauzik Manipur asi lairaba laiba nong magisuraga chazaba sinmi singi awat pagi awat pana thalaba state amani masimak mamangda palamba Congress ki lengak amadi hauzik paliba BJP gi lengak asigi khudolni haina fongdorak pagaloinana election asida thokliba hingsa gi thodok sing asi yamna laibak thibani haike Mikhal haibasi miyamna mihut ama khanduna miyambu seba tauba adubuni lakliba Mikhal asidadi arang arak khara uthallaga miyamgi mihut khanbagi thabak toklasi haina fongdorakli Let us fight, let us contest the elections for the people of Manipur. We are a small party, we will not brag or we will not promise what is beyond our capacity, but yes, the honest attempt will be done. And
elections, his opinion is, our Uddhavji's opinion is, he's of the view that elections would come and go. Elections, we should not play a gimmick like what other parties do. What they promise and they turn out, then they disappear, and then after 4.5 years, they come back to the people, come back to the electorate, and they ask for the votes with different freebies and whatever manifestos they come out with, just kept out of whatever they are supposed to do. They just, it goes into oblivion, they just forget it, and people are left high and dry. But Shiv Sena, be it election time or no, we will be there at the grassroots, we will be working for the people. Manipur da leiba laira busing si adum laira da dum leiba ina khunmana ina khunbagi mong dum sakhiba masai da sur ga sar hingba longwi sinmi ngami punamakki khoi awat padna thallaba adugumba Manipur amani masigi Manipur si mamang da sahi umdrau parmirma Congress ki lenga kaduna tambirama khudol adugo jik sahi ma pharaba akhoi ge Laiba BJP ki government asina tamiba khudol asina ne maramadra Shiv Sena ki maiki dege aida akhoi ki Maharashtra ki model akhoi ki Uddhav Thackeray ji na hujik honorable chief minister oina paibiraga akhoi ki mafam maduda akhoi ki kanagumba contractor amada lambi sema matamda black top taw matamda fajana tawdabu kanda contractor do maduda lambi ru tari bising do phamal laga lambi do mukhana semal le Taranithoi suba Manipur Assembly Mikhalda Thanga Kendra da INC gi mirep oriba Birla Hobizam na mahaki lambadagi bot lising ani hena fangduna mai pakani haikre wafam asi ngasi Thangalawai da leibak candidate ki yumda pangthokpa paugi mifam amada phungdokhibani Birla na makata na haiki mahaki firal chingkhatpa numitagi tinkiba miyam aduna bot karagani haibagi thazaba pokpa hauki loinana kendra sigi miyam na paisa yam na piba mirepta bot piduna mihut khalabadi tungda wagani aduna miyam gi khanba mida bot piduna kendra sigi mihut oina thagat piu mikhal asi ingna chikna khana chaina ba yaudana bot pibiu haina su appeal tawki Adusia sahaja na nanda say so ito na yung may patri kung di agi thongda aduga ay nahajin ba masulay bot si amlo peaceful on sa thaba pami aduga parta su appeal to jani habdi ko gi yaringi bot si minimum expenses to bot honba parta su ko gi candidate sing digi asa lobby da ba habdi yamna ko free and fair vote out to honey ba si to ma ga hayeng ka ga du ba ko ini dari samu hai ta hai sina heng lam dig thabak to pri amna nungai na thabai ngam hap de khang de ma ga khang de development da amna free and fair praja gi nungai na ba praja gi thajana ba praja gi satisfaction da to ngam ne ba natraga di praja na candidate chida amna pressure bi na ko gi monetary pressure bi re ga di ko gi candidate si ka da Apunba Manipur matam isay kanglop amig na sinduna Tara-taret suba best of amig grand final nga si Imphal gi JN Manipur Dance Academy holda pangthokre nga sige thawram aduda art and culture gi hanagi commissioner K Radha Kumar Singh IAS amig ki president Khaidem Thoiba Singh amadi JN Manipur Dance Academy gi director Pukrambam Bilas Singh na maruiba miyoy Singh oina sarugyaki nga sige grand final aduda tungan ba district sing dagi khangatlaba miyoy ahum na saydana ki invited sing no mga ay ngasi committee ta du jury sing ready level ko consider lagi ahad ba Champhai Block Chief and Chairman Association na Imphal Juribam Lambi amasung Imphal Dimapur Lambi da matam kapta na economic blockade ki khongjang sang silamba adu Manipur lenga ki Finance Department na ngarang MJ Nrega gi funda lupa crore chamaga tarahumdoi thadorak padagi khudakta khongjang adu handokre Chief Finance Department tagi phangba paw amagi matung inna MJ Nrega gi thadokta na lairamba sanfam loinamak ngarang thadokre amadi makha taba balance amount amata laitre hairi
State Finance Department tagi thadokhiba sanfam adu district singdagi block singda thadaba numit nini humni di changani hairi. Amaromda Kangpopi District ki Champhai Block Chief and Chairman Association ki Chairman Delhau Lobum na thadorak pacheral amagi matung ina Manipur Panchayat Parisad ka kutsam naraga Champhai Block Chief and Chairman Association amasung atopa block taruk na National Highway anida matam kaktana chotharamba economic blockade adu lengak na Amzin Nrega gi fund thadorak padagi kudakta handokle amasung blockade asina maram oiraga Assam gi khatka dida panduna lairiba petrol amadi petroleum product puba truck sing Imphal tamna pusilaknaba thabak hokre hairi. Manipur da laiba private school khudingmak state laingak amadi education department gi order matung ina academic session English ani kunma thogi oina class 1 dagi 8 fawbana online class thaduna aduga class 9 dagi 12 fawbana physical class thaduna syllabus loisilakba matung parikya pangthok laga Mahiroi singda progress report pikhibaga loinana mathangi academic session asida higher class tamba yabagi promotion pikre haina All Manipur Recognized Private School Welfare Association gi secretary and Joy Kumar gi cherol amana fongdokle COVID-19 gi chaitheng na awaba mayok nariba mahiroi amadi mama mapa gi awaba yenglaga school singna handaki session asigi oina chahigi admission fee hanadagi hangat pidanaba education bu ahoba leitanaba amasung mahiroi sing yaifanaba honabada pendaba lairaba su pautak oina pibinaba association gi baikaidagi fongdorakle hauzik paugi marathana atenba break ama lominasi Jal Jeevan Mission makhada Yumthong lakani ga lising hungutare sumna chahum niphum manga mukhi yumthong singda thakna bising phanghanba ngamkhre mamangda yumthong khudingi thakna bising sada manga khak yohalambani adubu chahi mari makhaya sida sada humphum do yohonba ngamkhre masina miyambu aphaba ising thakpa phanghanduna laina tina kayadagi ngaktho halli amadi ising soktok sokjingi awabasu kokhankhre mangjil thaba manipur mipal tangdaba manipur BJP ga loinana thambalgi markada namlasi BJP bu mai pakhallasi Social media gi platform ama oriba Facebook ta sanabi haina mingthon ba account sizinaduna miyoi ama khangnaraba matungda WhatsApp mobile number na singba longnaraga video call tawduna lona screen recording toraba matungda recording clip adubu social media gi atai platform singda amasung miyoi adugi mari mata imung manung amadi marup mapang singda upload tawragani haiduna threaten tawramba miyoi ama fare Faraba miyoi adugi maming Somordit Singh chahi kolhumdoi apok palai khidraba Bachan Singh kawi Assam gi Kasar district tagini case adugi investigation singgi matung ina police na miyoi ase tha asigi tara tarukta fagat khibani hairi court ta puthoklaba matungda judicial custody da remand tawkhre hairi Tha asigi kunithoida India gi Prime Minister Narendra Modi gi Imphal khongchat ka mari lainana Imphal East District ki Luang Sangbang Cricket Stadium gi akoiba kilometer manga radius ta drone paiba athingba thamkhre Imphal East District ki Deputy Commissioner Khumankem Daina Debina thokpa notice amana hai Prime Minister gi khongchat ka mari lainana thoram pangthokadawriba Luang Pokpak Cricket Stadium Luang Sangbam Imphal East District ki akoibada kilometer manga gi radius ta tha asigi kunithoida drone paibagi thabak drone rules 2021 gi makhada athingba thamle Kanagumba rules asigi wangmada thabak tawrabadi rules amasung logi matung ina fangfam tokpa chairak fangani hairi Hauzi aroibada maroiba pau mohana Rahul Gandhi su vote khom lagadori Manipur gi isu khangna thabak tawgadaba party di NPP khaktani ke sangma Androda Mikhal ga mari lainana akanba irang thokre Police na thi humbagi thabak chathakre Pokna fam Manipur da BJP na sasan tawbadagi ganatantra gi ning tamba khudingmak maglakle Jairam Ramesh Prime Minister Narendra Modi di lai oina latpa yarabani biren Pukhauda irang horapadagi Minister Biswajit ngai hak chatpa yadana leirure Nupi amasung minority singbu hanthana yengba laingakni ibubi Naharal gi thaudang Mikhal gi campaign gi damak tha asigi kunithoida Prime Minister Modi Imphal da lakadori Election lauthokibadagi hauzik phawbada lupa crore 134 henbagi polam sing fagat kre
Androda thopa mikhal ga mari lainana hingsa gi thabakta NPP gi mirep Sanjoy gi apokpa mapa nongmai panduna sokle. NPP gi mirep Sanjoy gi worker singna Shyam Kumar gi worker gi yum taraga nithoi gari kaya thugairamle. Huyen lampau tha taruk helabasu nongmai suna khongatpa ngamdre Androgi NPP gi mirep Sanjoy gi apokpa nongmai na kablamle party ani gi worker sing khud thoknakre. India gi state singi manungda Manipur gi lengak na khwaida gi fataba lengak khoire. James Sangma Jiribam gi JDU gi mirep Asap Udin gi lupa lak manga dasmit maudran ni pan fagat kre. BJP gi lengak lehelabadi democracy gi mami samkragani oi bobi. Aroibada maroiba pau muhana. NPP Luchingba Conrad ke Sangmana Katrigao Esigi Mirep Sek Nurul Hassan gi bot konkre NPP na pangthokani hariba thabak thoram khudingmak sungsoi soidana thabak to onthokani hari. Amadi Manipur Assembly election ga mari lainana ECI gi instruction gi makhada Moreda laiba custom preventive force na More labida mapan laiba ki pochai sing puthok pusin tauba ngasidagi atingba thamkre. Pony TV gi nungthal gi pau mit yeng tabirba singbu amukana krumjari.